Oi ma'am, hꯧꯖꯤꯛ ngasi tang taruk akhoi 2025 ki sagolse numini ko tamo pung baro tagadaba minute 35 da ngaisle 11:45 tasle ai tamo lalu gi mayumda tamo jadumni gi mayumda itei purnima ga ima ibem ga wari sanajara matungda ina ngasai panjagi ba ibem ma singarei kaubi kaino ama ibema ama lei magi punsi mahing si sidai Bharali suktani tamo kaino hoiga tamo lalu hoiga adum aigi tungda uribasi ibema singare gi mayumni ibema singare ga ai wari matek amtang sanajaraga akhoi gi tamna choina leiriba maitei akhoi gi maitei haiba pikhraba jati kanglup mathau da maring jelda magi matik magul da di akhoi isana thagatjaba natana tasingnasu matik magul leigraba maitai singsina ngasi oiriba akhoi gi di akhoi apunbagi oiba tasengna puksel sengna ai masimadi akhoi maitai aiba jati singida mukta akhoi masimadi tawrasi ko haidana akhoi ngasi bawba akhoi lepaga puksel sengna tawbase ngasi bawda aigi oinadi aina lalambasu yai lalasu lale haibiro ai ujadri tasengna haiba the Bharali Suk Dhemaji lab khraba lamdam Dhemaji gi akhoi mayang marak akhoi tribal mishing gi marak tekhau sing gi marak sida tarak punchi gi awaba lanthing na dan leiribi makhoi gumbi singsi akhoi atai jati na tawbadongna yengbi atai jati panjadrasu eni atai jati mayam amgi jaham mafam da chakibada moigi laisang dani khangde kari dani khangde changraga adagi punsi gi adai makoina kari umbai hingnana bagi kari umma tawjage su mayam community gi woina mateng pangna ba kaidoba ai sama ai thengna jagre angang manipur gi jain community dagi angang makhwang dagi na akhoi makhong maton ba chat pangam da ba akhoi gi school kawda mama na poraga pammaga thangaga tawhiba 2000 dara to 1999 dara ai chap chana haiba ngamjadre aigi sana thongda cover story wedna sikha je na anga koi manipur pumbagi akoi gi class 12 ki commerce ta mana topper hiba adu ya anga kha ai tawsagi madu angang dugi punsi ja moi community mayam sangdana jen gi hoi jen community je pesa du pai ba kanoni ado khangan ba ado akoi gi di akoi gi apun ba maitai gi ngasi gi yam nungsiba gi kholaudi yamna leibak ningba maitai jati bu nungsiba gi kholaudi yam tai ado ngasi bawda maitai gi oina apunbagi oina akoi kayumba ama tawbagi mami punna tawminabagi kaidawbagi mami se aigi oina di thengnajadri ai ibema singare gi mayumni tungda leiribase ibema singare ga unajaraga magi masiju Bharali Suk akoi gi Dhemaji gi aina ngarang ahing lecture iba tamo lalu gi mayumgi tamo yumgi awang lomda sa awang lomda yumlon ani sorok lamjau tholaga yumlon ani umbadang laaga leiba mafamni ado ibema kaino si leptana leire ai maga wari sanajake ai hana so ai lakani na tamo lalu na hana changbiramaga ibema kaino su phamdana leire akhoi ibema singare jo ibema singare nang chomda chathoraga phamo mai khara unanaba nang soida phamo kainogi na ai ko na phamge nang fida tharido soida chokri imda phamo adumaina tawrase phamo si pairo nang payo yam nang na paida su yani sang soida adum payo sama pai adumai payo na khara naksil khara adumaina kay nang kari akazan ningone ba khara kan ngang ko ai microphone do aina namthek tana bera tawgre ado kari nang akazan kayum ningono kayum mane Tourangbam ne ba sida yum palaisina sigana koida doigi Huidrom haidi itei mapurnima hogi sagai da palai ne ba Huidrom da de nupa chi kari thabak toromino nupa se gari thorami gari achauba gari ma truck thorami hana truck thorami thoramba ona truck oin thoraba ado accident da lekhidabni hai nati
ꯃꯥꯗꯤ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯦ ꯃꯥꯗꯤ ꯑꯅꯥꯕꯗ ꯑꯣꯏ ꯑꯅꯥꯕꯗ ꯂꯩꯈꯤꯗꯕ ꯃꯥꯗꯤ ꯑꯅꯥꯕꯗ ꯑꯗ ꯅꯆꯥꯅꯨꯄꯥ ꯑꯗꯒꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯒꯥꯔꯤ ꯊꯧꯔꯝꯕꯅꯤ ꯍꯥꯏꯕ ꯑꯥ ꯑꯁꯣꯝꯗ ꯑꯆꯧꯕ ꯒꯥꯔꯤꯅꯤ ꯃꯥ ꯊꯧꯔꯝꯕꯗꯣ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗꯣ ꯑꯥ ꯑꯩꯈꯣꯏ ꯅꯨꯄꯥꯗꯨꯕꯨꯗꯤ ꯒꯥꯔꯤ ꯊꯧꯔꯝꯕꯅꯦꯕ ꯒꯥꯔꯤ ꯊꯧꯔꯝꯕ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯂꯊꯅꯝꯃꯤꯁꯦ ꯑꯃꯈꯛ ꯊꯝꯃꯝꯃꯦ ꯅꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯒꯥꯔꯤ ꯊꯧꯕ ꯃꯥ ꯅꯨꯄꯥꯗꯣ ꯃꯄꯥꯗꯣ ꯆꯍꯤ 1 ꯃꯈꯥꯏ ꯑꯣꯏꯕꯗ ꯑꯉꯥꯡꯗꯣ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯤꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯅꯨꯄꯥꯃꯆꯥꯗꯣ ꯃꯄꯥꯗꯣ ꯑꯦꯛꯁꯤꯗꯦꯟ ꯁꯤꯈ꯭ꯔꯦꯗꯅ ꯁꯤꯈ꯭ꯔꯦ ꯆꯍꯤ 1 ꯃꯈꯥꯏ ꯑꯣꯏꯕ ꯑꯃ ꯃꯈꯥꯏ ꯂꯩꯔꯀꯥꯟꯗ ꯆꯍꯤ ꯑꯣꯏꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯃꯆꯥꯗꯣ ꯑꯃꯨꯛ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯥ ꯅꯪ ꯅꯃꯧ ꯊꯅꯝꯃꯦ ꯂꯩꯔꯝꯃꯤ ꯅꯃꯧꯁꯤ ꯍꯧꯖꯤꯛ ꯅꯪꯒ ꯂꯩꯃꯤꯟꯅꯩꯔꯥ ꯅꯃꯧꯁꯤ ꯇꯦꯈꯥꯎ ꯅꯨꯄꯤꯔꯣ ꯇꯦꯈꯥꯎ ꯅꯨꯄꯤꯅꯤ ꯑꯗꯒꯤ ꯅꯁꯨ ꯑꯃ ꯊꯅꯝꯕꯔꯣ ꯏꯁꯨꯃꯥꯟ ꯂꯩꯌꯦ ꯑꯗ ꯅꯃꯧ ꯅꯨꯄꯤꯒ ꯅꯁꯨꯒ ꯅꯪꯒ ꯋꯥ ꯉꯥꯡꯅꯕꯗꯤ ꯀꯔꯤ ꯂꯣꯟꯗ ꯉꯥꯡꯅꯩ ꯑꯩꯈꯣꯏꯕꯨꯗꯤ ꯃꯩꯇꯩꯗꯕꯨꯗꯤ ꯁꯨꯅꯗꯦꯅꯦ ꯇꯦꯈꯥꯎꯗ ꯑꯗꯨꯝ ꯉꯥꯡꯅꯔꯦ ꯇꯦꯈꯥꯎꯗ ꯑꯗꯨꯝ ꯑꯗꯨꯗꯤ ꯅꯁꯨ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯅꯨꯄꯥꯅꯤ ꯅꯨꯄꯥꯅꯦꯕ ꯅꯨꯄꯥꯅꯤ ꯅꯁꯨ ꯅꯨꯄꯥ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯍꯤ 12 ꯑꯣꯏꯔꯦ ꯃꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯈꯤ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯁ꯭ꯀꯨꯜ ꯅꯃꯧ ꯆꯠꯈꯤ ꯅꯨꯄꯤꯗꯤ ꯃꯥ ꯍꯧꯖꯤꯛ ꯒꯨꯠꯀꯤ ꯃꯤꯇꯤꯡꯅꯦꯅ ꯒꯨꯠꯀꯤ ꯃꯤꯇꯤꯡꯗ ꯆꯠꯈꯤ ꯃꯥ ꯑꯣ ꯃꯧꯗꯣ ꯑꯗꯒꯤ ꯀꯩꯅꯣꯗꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯒ ꯆꯥꯔꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯅꯤ ꯗꯗꯥ ꯑꯩ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯉꯦ ꯗꯨꯀꯥꯟꯁꯤ ꯀꯗꯥꯏꯋꯥꯏꯗ ꯗꯨꯀꯥꯟꯗꯣ ꯃꯃꯥꯡꯗ ꯈꯔ ꯑꯥ ꯂꯥꯞꯄꯤ ꯈꯤꯇꯪ ꯑꯥ ꯆꯠꯀꯗꯕꯅꯤ ꯃꯃꯥꯡꯗ ꯑꯥ ꯑꯗꯨꯒ ꯁꯨꯝ ꯃꯅꯦ ꯗꯨꯀꯥꯟ ꯃꯆꯥ ꯑꯣꯏꯅ ꯒꯨꯟꯇꯤ ꯑꯣꯏꯅ ꯑꯗꯨꯝ ꯐꯝꯃꯒ ꯅꯪ ꯅꯃꯧ ꯅꯨꯄꯤꯗꯤ ꯄꯩꯁꯥ ꯊꯣꯛꯄ ꯊꯕꯛ ꯇꯧꯕ꯭ꯔꯣ ꯃꯥꯡꯅꯕꯨꯗꯤ ꯃꯦꯆꯤꯟ ꯊꯧꯔꯦ ꯀꯩꯅꯣ ꯀꯔꯤ ꯐꯤ ꯇꯨꯔꯤꯌꯦ ꯐꯤ ꯇꯨꯕꯒꯤ ꯐꯤ ꯑꯗꯨ ꯇꯨꯕꯒꯤ ꯐꯩꯅꯦ ꯑꯗꯣ ꯅꯣꯏꯒꯤ ꯀꯩꯅꯣꯗꯤ ꯑꯁꯤꯒꯤ ꯅꯥꯀꯟꯒꯤ ꯌꯨꯝ ꯑꯁꯤ ꯀꯅꯥꯏꯅꯣ ꯑꯁꯤꯁꯨ ꯑꯩꯒꯤꯅꯦ ꯍꯥꯟꯅꯒꯤ ꯀꯩꯅꯣꯅꯤ ꯑꯣ ꯌꯨꯝꯗꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯤꯅꯦ ꯇꯧꯔꯝꯃꯦ ꯃꯥꯏ ꯇꯧꯔꯝꯃꯦ ꯌꯨꯝꯗꯤ ꯌꯥꯝ ꯐꯖꯅ ꯂꯣꯏꯗꯤ ꯂꯣꯏꯁꯤꯟꯗꯦ ꯏꯕꯦꯝꯃ ꯁꯤꯡꯒꯥꯔꯩꯅ ꯂꯩꯔꯤꯁꯦ ꯑꯗꯨꯅꯤ ꯀꯔꯤꯅꯣ ꯁꯤꯅꯤ ꯍꯧꯖꯤꯛ ꯏꯕꯦꯝꯃ ꯁꯤꯡꯒꯥꯔꯩꯒꯤ ꯋꯥꯔꯤꯁꯤ ꯏꯁꯝ ꯁꯝꯅ ꯏꯕꯦꯝꯃ ꯁꯤꯡꯒꯥꯔꯩꯒꯤ ꯅꯨꯄꯥꯗꯨ ꯑꯅꯥꯕ ꯑꯣꯏꯅ ꯀꯔꯤ ꯃꯣꯏ ꯍꯨꯏꯗ꯭ꯔꯣꯝ ꯀꯣ ꯍꯨꯏꯗ꯭ꯔꯣꯝꯒꯤ ꯀꯔꯤ ꯃꯃꯤꯡ ꯀꯧꯈꯤ ꯀꯃꯂꯥ ꯁꯤꯡ ꯀꯣꯝꯂꯥ ꯁꯤꯡꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯊꯝꯕꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯃꯧ ꯑꯃ ꯊꯤꯔꯒ ꯃꯁꯨ ꯑꯃ ꯐꯪꯉꯀꯥꯟꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯥꯒꯤ ꯃꯃꯧꯁꯤ ꯇꯦꯈꯥꯎꯅꯤ ꯇꯦꯈꯥꯎ ꯅꯤꯉꯣꯜꯅꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯊꯅꯝꯃꯤ ꯃꯥꯒꯤ ꯏꯃꯨꯡꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯇꯦꯈꯥꯎ ꯂꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯃꯩꯇꯩꯂꯣꯟ ꯉꯥꯡꯅꯗ꯭ꯔꯦ ꯃꯥ ꯏꯕꯦꯝꯃ ꯁꯤꯡꯒꯥꯔꯩꯒꯤ ꯏꯃꯨꯡꯁꯤ ꯑꯩꯈꯣꯏ ꯀꯔꯤꯅꯤ ꯍꯥꯏꯅ ꯂꯧꯗꯣꯔꯤꯕꯅꯣ ꯃꯩꯇꯩ ꯅꯨꯄꯤꯅ ꯄꯥꯟꯕ ꯃꯩꯇꯩ ꯏꯃꯨꯡꯅꯤ ꯍꯥꯏꯅ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯇꯦꯈꯥꯎꯒꯤꯅꯤ ꯍꯥꯏꯅ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯣꯏꯈ꯭ꯔꯤꯕ ꯄꯤꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯃꯤꯁꯤꯡ ꯌꯥꯝꯁꯤ ꯀꯥꯏꯅꯒ ꯂꯥꯎꯅꯗꯅ ꯀꯩꯗꯧꯗꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯗꯤ ꯃꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯥꯡꯖꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯁꯤꯒꯨꯝꯕꯁꯤ ꯌꯦꯡꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯌꯥꯝ ꯊꯣꯛꯏ ꯑꯗꯨ ꯑꯣꯏꯗꯅ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩꯒꯤ ꯊꯕꯛ ꯇꯧꯔꯗꯧ ꯃꯥꯟꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯑꯗꯨ ꯅꯠꯇꯕ ꯌꯥꯝ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯁꯤꯒꯨꯝꯕ ꯃꯤ ꯑꯇꯩ ꯀꯝꯃꯨꯅꯤꯇꯤꯅ ꯇꯧꯕ ꯃꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦꯅ ꯇꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯕ ꯀꯝꯃꯨꯅꯤꯇꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯖꯩ ꯑꯗꯨꯒꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯑꯁꯥꯝꯗ ꯁꯤꯡꯕꯥꯕꯨ ꯁꯤꯡꯗꯗꯥ ꯍꯥꯏꯕꯒꯤ ꯏꯖꯠ ꯐꯪꯗꯅ ꯂꯩꯔꯛꯄꯁꯦ ꯀꯣꯟꯅꯗꯤ ꯑꯁꯥꯝꯗ ꯇ꯭ꯔꯤꯄꯨꯔꯥꯗ ꯀꯔꯥꯏꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯁꯤꯡꯕꯥꯕꯨ ꯁꯤꯡꯗꯗꯥ ꯍꯥꯏꯅ ꯏꯖꯠ ꯐꯪꯅ ꯂꯩꯔꯛꯄ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯁꯦ ꯃꯌꯥꯝ ꯈꯟꯅꯕꯤꯕ ꯃꯇꯝ ꯊꯦꯡꯃꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯈꯟꯖꯩ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯕꯦꯝ ꯌꯥꯝ ꯊꯦꯡꯅꯖꯈ꯭ꯔꯦ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯖꯒꯥꯗ ꯆꯠꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯑꯩ ꯅꯍꯥꯟꯈꯩ ꯑꯩꯅ ꯈꯟꯖꯔꯨꯗꯕꯅꯤ ꯊꯦꯡꯅꯖꯕ ꯈꯨꯗꯤꯡꯗ ꯑꯩ ꯄꯥꯎꯗꯝꯖꯒꯦꯅ ꯈꯜꯂꯤ ꯏꯕꯦꯝꯃ ꯗꯨꯀꯥꯟꯗꯨꯗꯤ ꯅꯣꯡꯃꯗ ꯗꯨꯀꯥꯟꯗꯨ ꯐꯝꯃꯒ ꯄꯩꯁꯥ ꯀꯌꯥꯒꯗꯤ ꯊꯣꯛꯄ ꯌꯥꯝ ꯁꯦꯡꯅ ꯍꯤꯡꯕ ꯉꯝꯕ꯭ꯔꯣ ꯆꯥꯝꯅꯕꯗꯤ ꯊꯣꯛꯇꯦꯅꯦ ꯗꯥꯗꯥ ꯄꯩꯁꯥ ꯅꯣꯡꯃꯝꯗ ꯂꯨꯄꯥ 300-400 ꯆꯍꯨꯝ ꯆꯥꯝꯃꯔꯤ ꯑꯗꯣ ꯂꯧꯁꯤꯡꯒꯗꯤ ꯊꯅꯝꯕ ꯂꯩꯕ꯭ꯔꯣ ꯂꯧꯁꯤꯡꯒꯤꯗꯤ ꯂꯩꯇꯦ ꯂꯩꯇꯦ ꯅꯣꯏ ꯍꯤꯡꯒꯣꯜꯁꯤꯗꯗꯤꯅꯦ ꯍꯤꯡꯒꯣꯜꯁꯦ ꯑꯁꯩꯁꯤꯗ ꯀꯩꯅꯣ ꯈꯥꯔꯤꯁꯤꯅ ꯂꯣꯏꯔꯕ꯭ꯔꯥ ꯑꯣ ꯌꯨꯝꯁꯤꯗꯅꯤꯅꯦ ꯌꯨꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯆꯥꯁꯤꯒ ꯑꯗꯣ ꯅꯪ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯅꯪꯒꯤ ꯌꯨꯝꯗ ꯂꯥꯏꯙꯧ ꯂꯩꯃꯔꯦꯟꯒꯗꯤ ꯂꯥꯠꯄ꯭ꯔꯣ ꯂꯥꯏꯙꯧ ꯂꯩꯃꯔꯦꯟꯒꯗꯨꯕꯨꯗꯤ ꯂꯥꯠꯂꯤꯅꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯊꯨꯒꯥꯏꯕꯗꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯣ
ꯑꯗꯨ ꯅꯣꯏ ꯑꯁꯣꯝꯒꯤꯁꯨ ꯐꯅ ꯆꯥꯎꯕ ꯎꯏ ꯑꯁꯤꯗꯤ ꯚꯔꯥꯒ ꯁꯥꯟꯕ ꯈꯣꯠꯄꯒꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯣ ꯑꯁꯣꯝꯗꯅ ꯆꯥꯛꯈꯨꯝꯕ ꯆꯥꯛꯈꯨꯝ ꯑꯣꯏꯌꯦꯕ ꯆꯥꯛꯈꯨꯝ ꯑꯃ ꯂꯩ ꯑꯣ ꯆꯥꯛꯈꯨꯝ ꯑꯣꯏꯔꯁꯨ ꯌꯥꯝ ꯐꯖꯅꯗꯤ ꯁꯥꯏꯅꯦ ꯆꯥꯛꯈꯨꯝ ꯑꯃ ꯂꯩꯔꯦ ꯔꯨꯝ ꯑꯃꯒ ꯂꯩ ꯑꯣ ꯁꯔꯀꯥꯔꯅ ꯁꯥꯕꯤꯕ ꯑꯣꯏꯔꯁꯨ ꯌꯥꯝ ꯐꯖꯅ ꯁꯥꯏꯅ ꯁꯤꯗꯤ ꯏ ꯑꯣ ꯁꯔꯀꯥꯔꯒꯤ ꯀꯔꯤ ꯁ꯭ꯀꯤꯝ ꯑꯩ ꯃꯗꯨ ꯊꯣꯏꯅ ꯑꯩ ꯈꯪꯖꯗꯦ ꯑꯣ ꯑꯥꯏ ꯋꯥꯏ ꯑꯣ ꯖꯍꯥ ꯑꯣꯏꯔꯁꯨꯅ ꯑꯩ ꯃꯗꯨꯒꯤ ꯃꯔꯝꯗꯨꯃ ꯑꯩ ꯊꯣꯏꯅ ꯈꯪꯖꯗ꯭ꯔꯦ ꯏ ꯌꯥꯝ ꯐꯖꯅ ꯆꯥꯎꯅ ꯁꯥꯏꯅꯦ ꯑꯣ ꯏꯁꯥꯒꯤꯁꯨ ꯍꯥꯞꯄ꯭ꯔꯥ ꯏꯁꯥꯒꯤꯁꯨ ꯈꯔ ꯄꯩꯁꯥ ꯈꯔ ꯑꯣ ꯇꯤꯡꯉꯤꯅꯤꯅ ꯑꯣ ꯏꯄꯥꯝ ꯃꯀꯥꯖꯥꯟꯗꯗꯤ ꯀꯅꯥ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯑꯥ ꯌꯨꯝꯗ ꯑꯥ ꯏꯃꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯎꯝ ꯕꯥꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯎꯝ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯃ ꯂꯩ ꯏꯅꯝꯃ ꯂꯩ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤ ꯃꯔꯤꯅꯦꯕ ꯀꯔꯝꯕ ꯌꯨꯝꯅꯣ ꯑꯩꯕꯨ ꯆꯪꯉꯛꯄꯗ ꯌꯥꯎꯗꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯠꯄꯅꯤ ꯏꯅꯦ ꯍꯣꯏ ꯌꯨꯝꯅꯤ ꯏꯅꯦ ꯍꯣꯏꯒꯤꯔꯥ ꯑꯣ ꯁꯤꯂꯥꯄꯊꯔꯔꯣꯝꯗ ꯑꯩꯈꯣꯏꯒꯤꯗꯨꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯂꯩ ꯑꯣ ꯁꯤꯂꯥꯄꯊꯔꯗ ꯍꯣꯏꯅꯦ ꯑꯗꯨꯗꯁꯨ ꯂꯩꯌꯦ ꯑꯗꯨ ꯆꯪꯉꯛꯇꯔꯦ ꯑꯧ ꯃꯥ ꯇꯦꯈꯥꯎꯗꯣ ꯍꯣꯡꯈꯔꯦ ꯇꯦꯈꯥꯎꯗ ꯁꯤꯅꯤ ꯁꯣꯝꯗ ꯇꯦꯈꯥꯎ ꯑꯩꯅ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕꯁꯤ ꯑꯀꯥꯖꯥꯟꯗ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯃꯤꯁꯤꯡ ꯅꯨꯄꯤꯁꯤꯡꯗꯣ ꯃꯣꯏꯅꯗꯤ ꯍꯥꯎꯅꯤ ꯍꯥꯏ ꯃꯩꯇꯩꯗ ꯑꯣꯡꯉꯛꯏꯕꯁꯤꯡꯗꯣ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯊꯣꯛꯄ ꯌꯥꯎꯍꯧꯕꯁꯤꯡꯗꯣ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯊꯣꯛꯄꯅꯦ ꯅꯧꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄꯗꯨꯅ ꯊꯣꯛꯆꯗꯕꯗꯨꯅ ꯑꯃꯅꯤꯅ ꯑꯗꯨ ꯊꯣꯛꯄꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯅꯤ ꯏꯕꯦꯝꯃ ꯁꯤꯡꯒꯥꯔꯩꯒꯤ ꯋꯥꯔꯤ ꯀꯔꯤꯕ ꯅꯣꯏꯗꯣ ꯇꯧꯔꯥꯡꯕꯝ ꯅꯤꯡꯉꯣꯜ ꯑꯀꯥꯖꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯙꯦꯃꯥꯖꯤꯒꯤ ꯚꯔꯥꯂꯤ ꯕꯣꯔꯥꯂꯤ ꯕꯣꯔꯥꯂꯤ ꯁꯨꯛꯇ ꯌꯨꯝ ꯄꯥꯜꯂꯛꯄꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯂꯨꯈ꯭ꯔꯥ ꯃꯔꯥꯏꯕꯛ ꯊꯤꯗꯅ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯕꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ 이베ꯝꯃ ꯁꯤꯡꯒꯥꯔꯩ ꯍꯨꯏꯗ꯭ꯔꯣꯝꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄꯤꯀꯣ ꯍꯨꯏꯗ꯭ꯔꯣꯝꯗ ꯄꯥꯜꯂꯛꯄꯤ ꯃꯥꯒꯤ ꯋꯥꯔꯤꯅꯤ ꯃꯁꯤ ꯇꯝꯖꯒꯦꯅ ꯑꯩꯅ ꯃꯁꯤ ꯊꯝꯖꯕꯒꯤꯗꯤ ꯃꯥꯒꯤ ꯌꯨꯝꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯇꯪ ꯑꯩꯈꯣꯏ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃꯗꯨ ꯑꯃꯈꯛꯇꯨꯅ ꯃꯥ ꯑꯩꯈꯣꯏꯒꯤ ꯇꯦꯈꯥꯎ ꯅꯨꯄꯤ ꯑꯃ ꯂꯧꯔꯦ ꯇꯦꯈꯥꯎ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯉꯦ ꯑꯗꯨ ꯃꯥꯒꯤ ꯏꯃꯨꯡꯁꯤꯗ ꯍꯧꯖꯤꯛ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡꯗ ꯗꯨꯀꯥꯟ ꯐꯝꯕ ꯀꯩꯗꯧꯕ ꯍꯥꯏꯗꯨꯅ ꯑꯃꯅꯤ ꯑꯗ ꯑꯩꯅ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯗ ꯑꯩꯅ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯅꯤꯡꯉꯤꯗꯤ 이베ꯝꯃ ꯁꯤꯡꯒꯥꯔꯩꯒꯤ ꯃꯌꯨꯝꯗ ꯍꯧꯖꯤꯛ 마기 마수 누빠도 메이테이니 마기 ꯃꯃꯧꯗꯨꯁꯨ ꯃꯩꯇꯩꯗ ꯍꯣꯡꯉꯦ ꯃꯩꯇꯩ ꯑꯣꯏꯔꯦ 이베ꯝꯃ ꯁꯤꯡꯒꯥꯔꯩ ꯃꯩꯇꯩꯅꯤ ꯑꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯃꯩꯇꯩꯂꯣꯟꯒꯤ ꯃꯐꯝ ꯂꯩꯔꯛꯇꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯇꯥꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ 이베ꯝꯃ ꯁꯤꯡꯒꯥꯔꯩꯒꯨꯝꯕꯤ ꯌꯥꯝꯅ ꯃꯤꯔꯝꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯇꯔꯛ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯂꯥꯟꯊꯦꯡ ꯊꯦꯡꯅꯗꯅ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯩꯇꯩꯅ ꯀꯔꯤ ꯇꯧꯕꯤꯕ ꯃꯥꯒꯨꯝꯕꯤ ꯀꯌꯥꯒꯤꯗꯃꯛꯇ ꯋꯥꯕꯨꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯇꯔꯥꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯃ ꯁꯧꯒꯠꯄ ꯉꯝꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯎꯔꯧ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕꯁꯤꯒꯤ ꯑꯄꯨꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯖꯥꯇꯤ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯑꯄꯨꯟꯕ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯂꯣꯏꯅꯃꯛꯅ ꯈꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯟꯖꯩ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯅꯨꯡꯁꯤꯗ ꯃꯌꯥꯡꯅꯤ ꯑꯗꯨꯗꯩ ꯑꯣꯜꯂꯛꯄꯅꯤ ꯑꯗꯩ ꯃꯤꯒꯤ ꯃꯃꯥꯗ ꯏꯃꯥ ꯀꯧꯕ ꯏꯄꯥꯗ ꯃꯤꯒꯤ ꯃꯄꯥꯗ ꯏꯄꯥ ꯀꯧꯕ ꯀꯥꯏꯅ ꯁꯨꯝ ꯑꯃꯒ ꯆꯤꯡꯊꯅꯗꯅ ꯈꯨꯟꯅꯗꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯦ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯄ ꯅꯠꯇꯅ ꯀꯩꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯣ ꯃꯁꯤ ꯍꯥꯏꯖꯔꯦꯔꯒ ꯉꯁꯤ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯇꯥꯃꯣ ꯂꯥꯂꯨꯒ 이태ꯏꯃ ꯀꯩꯅꯣꯒꯒꯤ 이태ꯏꯃ ꯄꯨꯔꯅꯤꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯖꯗꯅ ꯉꯔꯥꯡꯗꯒꯤ ꯆꯥꯗꯅ ꯊꯛꯇꯅ ꯇꯥꯃꯣ ꯂꯥꯂꯨꯅ ꯑꯩ ꯁꯦꯕꯥ ꯇꯧꯕꯤꯔꯦ ꯆꯥꯛꯀ ꯄꯨꯊꯣꯛꯄꯤꯗꯅ ꯀꯩꯅꯣ 이태ꯏꯃꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯑꯗꯨꯅꯤ ꯑꯗꯣ ꯑꯩ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯃꯔꯨ ꯑꯣꯏꯅ ꯇꯥꯃꯣ ꯂꯥꯂꯨ 이태ꯏꯃ ꯄꯨꯔꯅꯤꯃꯥꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ 이베ꯝꯃ ꯁꯤꯡꯒꯥꯔꯩ ꯍꯣꯏ ꯂꯥꯛꯇꯅ ꯁꯤꯗꯩꯁꯤꯗ ꯎꯅꯖꯕ ꯉꯥꯏꯍꯥꯛ ꯎꯅꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯁꯤ ꯍꯥꯏꯖꯔꯦꯔꯒ ꯑꯩꯅ ꯙꯦꯃꯥꯖꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯄꯔ ꯇꯥꯎꯟꯗ ꯂꯥꯛꯆꯕ ꯑꯁꯤ ꯑꯩ ꯊꯨꯞꯆꯤꯟꯖꯒꯦ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝꯅ ꯙꯦꯃꯥꯖꯤꯒꯤ ꯕꯣꯔꯥꯂꯤ ꯆꯣꯛꯇꯒꯤ ꯚꯦꯔꯥꯂꯤ ꯍꯦꯛꯇ ꯀꯥꯎꯏ ꯕꯣꯔꯥꯂꯤ ꯆꯨꯞꯇꯒꯤ ꯑꯩ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯁꯅꯊꯣꯡꯒꯤ ꯃꯅꯦꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ
ꯑꯃꯨꯛꯀꯁꯨ ꯅꯣꯂꯨꯛꯆꯔꯤ